ngasi ay phong ki tongan manipuri si phong singdigi maru oibe I pausing khongwa saraga manipur top channel gi mekeri gi myam da thamjigi ahanbada compensation gi dama guidelines frame tawna bakhanari Bharti Pravin Pawar Lebas ki khwaidi ki wangbu royal sangama oiriba Supreme Court na COVID-19 sokolabasinggi guidelines frame tawduna laiset asigi victim sing compensation laukthokna naba yathang tawtakhiba du central government na mari leinaba stakeholders singa khanari hana Union Minister of State Health Dr. Bharti Pravin Pawar na ngasi Lok Sabha da phongdokra hari Atopa pau amana Congress ki Bhakta Saran July 13 fawa Imphal laithaki gadawri MPCC ki anaba president laukthokpa ngamdri Manipur da hauji oiragliba Congress manungi wathok asi yengsinanaba gidamak Imphal da lakiba AICC ki Manipur in charge Bhakta Saran Das tha si 13 fawa Imphal da laiduna political gi phibam yengsin khigadawri maraksida Gomidas Konthaujamna resign Taukhibadagi MPCC gi Manipur Pradesh Congress Committee gi hangduna laidiba president gi pharmacy ngasi nongmanini asida mensinana bagidamak thaurang tawgrabasu AICC na laukthokpa ngamdri haina spouse na phongdorakle atopa pawamana Manipur da child rights ki punna complaint sahum go humdraga ni thoi lakpada humdraga mathoi khaktamak dispose tokhi State Commission for Protection of Child Rights da angang Hakamari Lainana Haukiba Sahi English in the Taraga Turtagina Taraga Taretagi Hauraga English in the Kundagina Kungamatoi Fauda Puna complaint Sahungo Humdraga Nitoi Lakpada case Humdraga Matoidigi Hen and Lucian Mangamdri Hedi Ministry of Women's Child Development Piba report Kimatungina Jammu and Kashmir Amasum Ladakh Natana State Amasum Union Territory Kudingmakta State Commission for Protection of Child Rights asi linked kre NCPCR National Commission for Protection of Child Rights na piba information gi matungina hauki pasahi manga English ngani taraga tarukta taraga tareta gi English ngani kundagina kunga mathoi forward Manipur gi na punna angangi hakka mari lainana lakpa complaint asi punna sahum ko humdraga ni thoini masigi manungda case humdraga mathoi khaktam baklusin bangamkhi Report asigi matungina Manipur gi State Commission for Protection of Child Rights na English ngani taraga tarukta taraga tareta apunba case tare lakpa loinana ta dispose tawkhi English ngani taraga tareta taraga nipana case nipa lakhi amasung case taruk dispose tawkhi English ngani taraga nipana taraga mapana case nipa lakhi amasung mari dispose tawkhi English ngani taraga mapana kunda case sahumga yangkhai gini thui lakpada case manga dispose tawkhi English ngani kundagina kunga mathoida case ama laki nifuga mathoi dissolve tawkhi Commission for Protection of Child Rights Act 2005 ki section tarago humdai gi matungina NCPCR na angangi hak khongoi baga mari lainaba case ngasi inquiry sathanaba gi hak lai case ngasi gi proceeding gi matungina recommend tawsungami commission na tarakhiba complaint sing sang naina yengsinbagi thabaksu NCPCR na tawi lagliba complaints sing na yumpham oiraga commission na inspection visit pangthokpa research studies tawi report adu gi matungina awanongpok state sing gi manungda Arunachal Pradesh ta apunba case samaga kungatre lakpada case samaga ama lusin magamki Assam na case ani gani fugo mari lakpada samaga tare lusin magamki Meghalaya da case ani ga maudra lakpada case yang khai ga taruk lusin magamki Mizoram da case ani ga ama lakpada case samaga ni fugo matoi lusin magamki Nagaland da case ahum kungani pa lakpada case kuntra ga matoi lusin magamki Sikkim da case samaga kungani pa lakpada case ni fugo mapal lusin magamki aduga Tripura da case satret ga humfu lakpada matamda case sama lusin magamki haina supali Makasa tarak po na to papawamana ko same na lawba class 12 exam gi phal ngasi laptholagani exam asida rank amasum division laidaroi Council of Higher Secondary Education Manipur ko same na lawba higher secondary school living certificate examination class 12 ki examination gi phal hayeng haibadi ngasi laptholagani hari press na thajaba yaba mafam dagi phangwa pawn hai ngasi nungthil pung ahum taba matamda Council of Higher Secondary Education Manipur gi office ta Education Minister Sorok Haibam Rajena class 12 ki examination asigi phal laphokani hari
Hayeng haibadi ngasi examination gi fall lawthokadoriba sigidama Council of Higher Secondary Education Manipur gi maikaidigi sem sabagi thabak sa thari so hairi pausna hai saliba sayesiki oina art science amadi commerce stream ahumgi puna mahairoi lising kunthra gi mathakta hayeng fall lawthokadoriba examination asida yawraba yai saliba sayesiki oina di mahairoi singi merit list mausa gumna ranking pibigi wafam laidaro hairi पाउसना मखाताना हाई मणिपुर कोविड-19 लाइसेट असिना मरम ओइरगा मणिपुर लेंगाना लौकिबो फिरेप की मतुंगिना सलिब सयेसिगी ओइबा बोर्ड ऑफ सेकेंडरी एजुकेशन मणिपुर अमर काउंसिल ऑफ हायर सेकेंडरी एजुकेशन मणिपुर लौबा क्लास 10 अमदि 12 की एग्जामिनेशन असि कैंसिल तोनबो वरेब लौकिबने लेंगा की फिरेबदुगी मतुंगिना कमिटीना सेम सादुना माइरोइ सिंग असिगी evaluation tawhonanaba poram ya alaba matungda madugi matungina mairoi singidama school na pikhalakpa mark adu yenglaga ngasigi examination gi fall asi lokthokadoribani salibi sayesi gi oinadi council da enroll toba eligible oiba mahiroi khudima examination asi da mai pakhalagani mahiroi amada fail oibigi wafam leiroi haba pausina sum khatari panmaya badi hausuk leiriba covid-19 laise asina mara moiraga form thagatpada yahodaba school singna mingchalaba mahiroi singbu matam ama piraga madugi manungda form menchinduna thagat hananaba ayaba pikhiba leki masigidama council gi mekedigi school singna madugi thabak lakhotnaba sinakhibani sayesi goina mahiroi singi mark asi class 11 da phangkiba mark school attendance amadi internal assessment singbudagi paraga pigidoribani Amaramda Supreme Court of India na class 10 amasum TF ki examination singa si lagdi July 13 gamtai fawgi manungda phallau thona ba khangalakpagi matungina Manipur lenga ki school education department na thabak lokhatpa loinana Council of Higher Secondary Education Manipur amadi Board of Secondary Education Manipur gi maikaidigi class 12 amadi 10 gi exam sing asi apiba matam asigi manungda phallau thona ba sem sarakpani hainasu pawsna makhatana phungdorakle Atoba paumana mid pelaba maigi kumai ge loinana Olympic Games Japan gi konung Tokyo da hodokre malem gi sanabagi khwairi gi sawbu kumai odibu Olympic Games gi kuntraga ni suba edition mid pelaba maigi fazarba kumai kya ge loinana ngasi Japan gi konung Tokyo da leiba National Stadium da leiba asigi Emperor Naruhito na hodokre Games hodokpagi thauramadu da India gi maikedi gi Mary Kom amasum Manpreet Singhana flag bearer oiduna Indian contingents lusingki hainus pausna makatana phongdorakle state gi wangmra thokpa tendakpa paung tanga mem da hapsaramge Punjab ta bus gurung satpada Congress worker ohum sikre humfurom sokre Punjab ki nauna hapkiba Congress president Sidugi Chandigarh thabak pai ba hobagi thoram yawa lakpada state asigi Moga district bus Gurung Satpada Congress worker ohum sikre amasung humfurom sokre Punjab Chief Minister Captain Amrinder Singhana khudong thiba thaudo adugi pau tabada awaba phungdokre amasum asokpa miyoi punamakta khudakta mapung faba layeng pinaba DC Moga da pauktak pikre khudong thiba thaudo adu Zirat ki Chandigarh Congress workers in purakiba president bus aduna yangna thauba horakhiba amasum atopa bus amada thomgaibadagi ngase ayuki pung 9 lom tabada thokibane haina supale mayamgi request ki matungina sanakhonabagi kalamdagi mayamda tendang content khara lokhocharakan su hapsage Tokyo Olympics 2020 haudokre opening ceremony da 1972 Munich Games da hatkiba Israel gi Olympic team members sing ningsingkre miyoisa kayana Tokyo Games pangthokpagi mayokta stadium mapana protest satakhi COVID-19 laisana maramoiraga sahiyama postpone torakhiba Tokyo Olympics Games na irai numita haudokibada volunteers singna harawba phungdoknakhi adubo local gi miyoisa kayana stadium gi mapana Japan gi konungasida Olympic pangthokpagi mayokta protest satakhi sohaide amasum Tokyo Olympics ta ningthina performance pidabasingda Athletic Federation of India na action laugadori Leng jumper M Sri Shankar Ramasum 20 km race walker KT Ifana makhoi performance ta hantharaklabasu games asidagi lauthoktanaba warep laukraba matungda Athletic Federation of India AFI na irai numita Tokyo Olympic ta ningthina performance pidabasingda action laugani haina khangankhre
AFI की सिलेक्शन कमिटी की इमरजेंसी मिफमदा एथलेट अनि असिबु एथलेटिक की मेंबर कुन तरुक साबा स्क्वाड अदुदगी लौथोक्तनबा अमत ओइना यानादुना वरेप लौखी हाइना पाउसना पल्ली अतोप पाउ अमना मणिपुर पुलिस स्पोर्ट्स क्लब न ngangom balabu thakatpa phungdorakli manipur gi masum indian women's national team gi forward ngangom balana AIFF women's footballer of the year 2020-21 mingthol firakpada manipur police sport club MP AC na nungai ba phungdorakli haina spali makasa tarakpona manipur gi maru eba pau khara memna pijage police na minister amagi PRO gi gari khamlubada ungkhana khre थासिगी तरागा निपानदगी हौरक्तुना कुनगा तरेट फाव सथागदोरिबा मणिपुर पुंबगी टोटल कर्फ्यू की अथिंगबसिंग सतना हननबा मथौ पांगथोकिबा पुलिस पार्टी अमना मिनिस्टर अमगी PRO नि हाइबा मिय अमा यावना लाखिबा फ्लैग पोस्ट थेटपा मारुति जिप्सी अमा खामलुबदा नकल अनिगी मरक्ता उंखनरक्तुना कुमई ओइना येंगनखरे थौदोसिंग असि नुमिदांग वैरम पुंग तरुरोम तारकपदा याइंगंग पोकपिगी काइथेलगी मफम अमादा थोकिबने नुपी अमा यावना पुना मियोय मरी तोंगलखिबा फ्लैग पोस्ट थेट मारुति जिप्सी अदुना उखुलोमदगी इम्फाल तमना थागोलकपदा मफम अदुदा ड्यूटी तोरम पुलिस पर्सनल सिंगना कना कनानो करिगिनो हंगनबगिदमक खामलोबदा नकल अनिगी मरक्ता अकनबा वहै खोंदा सिंग सिजिनदुना उंखतनरखिबने हाइदि नकल अनिगी मियोय सिंगना खोन वंखतनरकपदगी हेंदोरक्तुना पुलिस पर्सनल अमदसु जिप्सी द लाखिबा मियोय अमना सैना कलखि हाइदि फिबम मदुदगी उंखनबदु हेना कंचिनरकपदगी येंगंग पोपी पुलिस स्टेशन की ऑफिसर इंचार्ज मसामक थोलक्तुना पुलिस स्टेशन चलगा वरी सानरसी हाइदना थेमजिलखि अदुगा मारुति जिप्सी ता लाखिबा सिंगदु जेनिम्स ता पुरगा मेडिकल चेकअप तौनबा होनरुबदा पुलिस की मकोक थोंबो ऑफिसर सिंगी मैकेदगी फोन तरक्तुना तौदनबा हाइरकपदगी यानखि हाइदि PRO नि हाइबा मियदु PHED मिनिस्टर गिनी हाइदि हेनसु पाउक्सी इसिना मेक सिंगना फोंदोरकली पार्लियामेंटरी सेक्रेटरी की केस सुप्रीम कोर्ट जुलाई 13 लिस्ट तौख्रे कुमजा इंग 2013 पांगथोखिबा 13 सुबा मणिपुर लेजिस्लेटिव असेंबली की मिखलदा माई पागलखिबा MLA सिंगी मनुंगदगी 12 BJP ना लुसिंगनिबा चुंगसिनबा लेंगा असिना पार्लियामेंटरी सेक्रेटरी हापसिलुबबु सिंगनरदुना हाई कोर्ट ऑफ मणिपुर फाइल तौरखिबा रिट पिटिशन अमा अमसुम PIL मरीगी सेप्टेम्बर 13 इंग 2019 लाथोखिबा कमन जजमेंट अमसुम ऑर्डर दा कोर्ट असिना MLA सिंबु पार्लियामेंटरी सेक्रेटरी सिंग हापसिलुबा थावोंग अदो अनकॉन्स्टिट्यूशनल ओय हाइदुना लाथोखिबदगी सुप्रीम कोर्ट यौरक्लबा वाथोक असिगा मरी लैनना केस पुनमक थासिगी 13 निथौकाबा नुमिता फाइनल डिस्पोजल की दमक खननब लिस्ट तौख्रे हाइनसु पाउक्सना फोंदोरक्ली अतोपा पावमना गोविंदास क्वांथौजम कांग्रेस तगी तोक्त्री सरंग नरंबसिंग कंट्रोल तौरे भक्त सरनदास मणिपुर प्रदेश कांग्रेस कमिटी की प्रेसिडेंट फमदगी रिजाइन तौखरबा गोविंदास क्वांथौजम हौजिक फावदा पार्टी असिदगी तोकपा लेथ्री पार्टी मनुंग सरंग नब लेरंबसिंग हौजिकती कंट्रोल तौरे हाइना AICC की मणिपुर इंचार्ज भक्त सरनदासना फोंदोरक्ली स्टेट की वांग थोप लेबक पाव तंग मैम हापसगे nga फाफम मुनबगी थौदोक्ता खुद यावनरकपदगी मियोय अमा सिरे आसाम की सब सलमरा मनकसर डिस्ट्रिक्ट की मनुंगसना लेबा तेपुर पारा विलेज ता लेबा पुखरी अमद nga फामिनरबसिंगी मरक्ता निंगाई संगदानबगी थौदो अमा थोकपदगी मियोय अमा सिक्रे हाइना मनकसर पुलिस ना फोंदोरक्ली पुलिस की रिपोर्ट की मतुंगिना थौदोक्तुरो लेखिद्रबा मियोय दु तेपुर पारा विलेज तगी अनोवार हुसैन सही 30 कौब मियोय अमनि हाइना कन्फर्म तौख्रे nga phafam pukri adugi matangda nakal ani thokna yetnarakpadagi laibak thiba thaudo du thokibani sapmanaba community ani gi marakta nga phafam pukri aduga mari lainana haukiba numit khrani gi mamang digi umkhatnaba horakibani thaudo sig mari lainana khunja singna phongdokibada ngase ayuk pung 13 rom tarakpa matamda miyoi kangbu khara laklaga pukri aduda nga phanaba hotnarakibani nga phanaba hotnarakibagi thaudo adubu laikhidraba हुसैन मा के अपोक्पा मदि इमुंग मनुंगी मियोय सिंगना थिंगनबो होनकी मदुदा nga phaba लाखिबा मियोय कांगबु अदुदा हुसैन मसिन तुम्बा खुलाय सिंग अटैक से थरखी थौदो दुदा हुसैन लैखिदबगा लोइनना मा के अपोक्पा जेल हक अमसु मनाव नुपा अलोमसु साथिना सोखी थौदो दुगी पाओ दु खुंगंग अदुगी
mafam khudimaka thuna yangna sandorakhibaga loinana khungang adugi khoi saunaraba miyoi ngasi numida oiram mihat aduda chenaramba yai haina singnaba miyoi amagi yummai thana ba honakre adumenama police na matam sana miyam adubu control tawbadagi mai thabadi ngamkhide haina su pawsina makatana phungdorakli atopa pawmana nongkan subadagi Maharashtra da singni khaibada amadi landslide miyoi humfuga manga hingna phumkhre nongkan subadagi Maharashtra gi Raigad Ratangiri amasum Satara district singna singning khaiba amasum landslide thokpada yamdrabada kunja humfuga manga hingna phumjinkhre haina irai numita Raigad officials singna phongdorakli Chief Minister Uddhav Thackeray na haki ngana lakpa report singi matungina manung hanjinba Raigad village ta singning khaibagi thaudokta miyoi kunthraga humdoidagi kunthraga manga phawba sikre miyoi kaya singdagi ningkhairakpa nunga masum laibakna phumjinkraba yumdagi thokpa yadana lairi mi kanbagi thabakana sathari so hairi thaudo adu Raigad district ki singi town mahatka naknaba talai kauba apipa khungang amada thokibane numit uhumni nongkan surakpadagi singning khaibagi thaudo adu thokibane report singi matungina chingdum masa amagi meter yankai humpu romgi saruk khanghaudra ningkhairakhi amasum makhada laidiba yumni phuromda laikhom amasum nung amasum laibakna phumjinki haina pawsina su report tawna phongdorakli loisilakpoina atenba paw khara action launaba dabi tarakli self-styled human rights champion amasum international human rights association Manipur and in SARS Myanmar Mark Thangmang Hokipna Mark Facebook account Rajya Sabha ki MP su oidiba ningthau laisema sana zawbabu ikaiba piduna nataisada bo hai wata kya thakaliba asiga mari lainana matik sabe action lawgadabani haina Singja Kombi Salai Taret ki president and Premjit na thadorakpa sirol aman hairi sirol asina makhatana hai hairiba thangmang hokip asi kokilenbu sogatpa miyoi oibada natana lamdam asigi miya maru oina mitai singda Manipurna India da mars tawkhiba matamda aikhoigi laijaramba inakhulaba history amasum territory gi mayokta phajadaba wahi wata kya sizinaduna ngang sakpa miyoi amane miyoi sina media ra phajadaba wahi wata kya ngang sakliwasida Manipur police na karimata usinadana lairibasi angakpa poi hairaduna asigumba anti social oiba miyoi asigi mathakta sarkar na matik chabi action nakhotgadabani hainasu pauksi asigi khuthangna phongdorakli loisilakpoina to papaw mana mi sangba masum thokpada athingba thamle Thawal district ki hairo kendra gi manungsana leiba lairong thel pitrada ngasi yum da sangduna amasu mass testing program da punna miyoi stani gi kunga mari test tawbada miyoi samaga kunga mapan positive oirama thengnakhre oiragliba phibam sida deputy commissioner Thawal rangnamai rang peter na lairong thel pitra khul pumbara ngasidagi khul asida mi sangba masum thokpada thingba thamkhre amaromda district asigi wangkhem kendra gi manungsana leiba Thawal khunauda yum da sangduna test tawbadu da punna miyoi samaga yankhai gi manga test tawbada miyoi nipan positive oirama thengnare hainasu pawsna makhatana phongdorakli pawsi loisilakpoina state sigi wangbada thokpa maroiba headlines khra mayamna thamjaramge US ki warplane sing Afghanistan da akan mamong air strike satakhre Atopa mana Maharashtra gi isaw marakta landslide na yum tek tuna nansinmadagi kunthraga taruk sikre helicopter yawn rescue team sing thajinkhre amaromdana Israel da Delta variant sandorakpadagi prime minister na citizen sing da vaccine kapna ba taksinkhre amaromdana parliament ki nongju mifam da anti human trafficking bill futhokna ba ministry na CSO singdagi public feedback kaukhre amaromdana China ki president Xi Jinping na Arunachal Pradesh ka lonaba Tibetan yauna amada khongsat pangthokre amaromdana union minister asinigi izat laikha tahanbagi mayokta Trinamool MP ki mathakta privilege thangalagani house tagi suspend su tawkhre amaromda Myanmar da military junta na fana ba koitan tanabdagi doctor sing lotnare haiba pawmani amasumyam pause hosikoinadi matang sa lusinjarage duga pathokjabada soki plan ki viewers myam nga pigini matam gi sunaba marui ipaksung myam da update pijarake amasum pathokjabada soki plan ki viewers myam nga pigini hosikoinadi matang sa kainarsen thank you